Lakhipur online putok saba me ki tang kunmari irai numit ki Khomjinba Pao tabirase. Ahanbada maroi pao. Ahanba RK Madhurjajit Thangta Trophy 2024 South Barak Complex Binakanti Kasar dangarang tagi haukre. Neris entrance exam NWE da Wai Lamjing bana Assam State ki oina makok thongna mai paklakle. Milal gi lamjing makhada mitei mek tamba ima self-help group baskantina sinduna hodokre. Guruji Gorkishore Sharma Padmasri gi mapan suba nonga common pangthokre amasung Taramatoi suba sangwam Lakiton Devi Memorial Mix Kang Tournament 2024 Jiribam da hokre. Haujik mapungoi bapau tabirase. Ahanba RK Madhurjajit Thangta Trophy Lisingani ga kunmari ngarang megi tang kunhumdoi da South Barak Complex Binakandi Part 2 Kasarda hodokre. Apunba khorirol malem gilup Imphal na sponsor toraga Assam Thangta Association asil langtuna numinini pangthokadaba sanaba asigi ahanba numit ki thoramda ayukta Lakhipur khomanda leiba ibudo thongnangdagi sanaroi singna senglaba maira laururuba matungda ningthemcha sanayai mana maira adu thangta sanaphamda taramna oke. Matungda Assam Thangta Association ki President Wahengbam Binoy Kumar na firal chingkhatke. World Thangta Federation ki President Grandmaster Huidrom Prem Kumar na sanaba si hodok pikhe. Aho banumit ki sanabada tongan ba category singda Thangta sanake. Nungthil pung ani tabada guest singgu taramna okpagi thoroma mapangthoke. Thoromaduda Wahengbam Binoy Kumar President Assam Thangta Association Grandmaster Huidrom Prem Kumar President World Thangta Federation Ningthemsa Sanayaima Ningthem Saongbi Sanasija, Dr. Hamom Naba, ex-chairman Kosem Manipur, Dr. K.H. Gopal Krishna, assistant professor, Manipur Technical University, R.K. Sanahal, chairman, Assam Sepak Takraw Association Selection Board, Thangjam Brojen, President Maifana Chingba, Miyoi Singna, Mathang Sitna, Mipamapu, Mitunglen Amadi Kai Khomna Jaba Mitung Sing Oina Daistapamke, Ingudam Dizendra, Publicity Secretary Organizing Committee na Miyambu Taramna Oklaba Matungda, Waikhom Amucho, President, Apunba Khorirol Malem Gilup Imphal na Thoromasigi Nungi Oiba Warol Lantoki, Thoromasida Bonterapur gi Angang Singna Pungcholom, Loinana, Eastern Sonai Thangta Academy Amadi, Lakhipur Thangta Academy gi Sanaroi Singna Thangta gi demo Kayasu Utki, Panbayai Thangta Trophy Sigitamak District Tarani Thoidagi Lakhipa Sanaroi Chamaga Tarahum de Romna, Sanaba Sida Sarugyari, Aroibada Wai Manikanta Vice President Assam Thangta Association na Thagat Wahai Piduna Ahanba numit ki thorom chinglem na loisinki. Aduh ngasidi yam stokholaba matam asida malemgi mafam kaya dagi tangtugi karategi taekwondogi aduh tongan ba martial arts amadi tongan ba masana kaya na aikoi gi manipur gi khunggang punamak te yorako matamda aihang aigi pungningda asumaina phawi madudi aikoi na ngasi sanariba thangta gauba mahai ase malemgi sanabungda chandaba tarabadi tangta thang oiba tare haina aigi pungningda phawibini Matamduda aigi Gurudev nasu aigi apamba sida mahang ayaba pibiki. Loina na malegi sanabung ama semkat kya haiba tarabadi malegi mafam singda hairiba mahayado uthokpada natana pambi wen hawandaba tarabadi madu kaidongoida su malegi sanabungda chanba yaroi habse asengmani mayam khangmi aduna maramoidana lising amaga chamapan marphuga tarukta Lakhipur gi khumanda Aigi Gurudev da masagi sahi marfu taruk shubha matamda aikoi ithanda sati adadana maha Gurudev su yaubi dana Lakhipur sri da aikoi gi tim mama lai adugo Lakhipur sri da aikoi gi mafam adugi ahalaman sing naron sing kaya unai adugi di mayam dana yarakanda mafam duda aigi Gurudev na mafam dugi naha kaya ama Thangta gi sindam loiwena bori dana aikoi tamba hawi aduguma tamba hawu sing adugi manungda adugumba sanaroi sing aduna ngasidi makoi gi kathokbana maramoi dana asamgi mafam khudingmakta aikoi gi sara sing adu sandokhidana asamgi district punamakta thangta gi training center leire haidana aina miyamda muk thamjage sports khudingmak sanaba masana khudingmak Madugi discipline sanariba magi masana aduga sargon najaba sanoroidana ngakadaba lamchat sajat lichat
wakal miye saksi khasi lueno se leji adu akhoi gi thang ta masana sigi aina khangjawada thang ta masana sigi top topa adu mamagi nungyu han thokama nungyu wafum ma sena dre yawi madri kari no thang ta sanaba khurimak ai thang ta tameba khurimak lepak ni mabe mo ko do ha ta sengna mangod lepak ni bagi lepak no sibagi lepak ki demak ka thok ke bo ka senda amadadi akoi manipur ki thang ta ase masigi wangan thok khangna sanaba aduma sanore mo oiba mapu phawa nga moi ha se yasi noriba ai sa shu singda haning me maramdi adumai yumlon kero namsinga lan kana songeri matamududi yakna ba mai thiba pi ba ngamna gi dama lichat chumbata lichat chumba ha se masira khwaidigi na maro wafum se neri se lepak ki dama thawai khathok ngam ba adumba misak ma oiba se sina khwaidigi maro wafum na ha se ngsi ko sanaro singa ningsingi angang din khada khangi haina bagum mai masingda ningthaugi surol oipana maram oidana mabudi leina ahal singna matamdagi maming leiraba Bengali high school lagi mai masing tama hoki basini masagi tai sat tara surapa matamdagi haudana english ma samapan kunthar nikode metric pass okay makha tanan dhiamsa madhurajit gawati cotton college da sing samapan kunthar ikhoidagi na sing samapan kunthar maida intermediate arts tamki sana luansat sana kona mada misam bikhai nai daba dalam makuding itin pam oiba wahi wangang sana luansat haugal lon yom laba laisem lon gi pidam na pam tamjana pam oiba culture adagi drama isaida pungda maikai sanna yawdin lakpada haugal lon yom laba pam dagi sarokpa ningkyamsa madursisu amani Mitei Chambers of Commerce Assam gi members sing amadi atai lamdamasigi social activist kayana ngarang kasar gi khongchata lakiba ningthemsa sanayai mabo taram nokre North East Regional Institute of Science and Technology Itanagar Arunachal Pradesh na loba chaliba chahi lisingani ka kunmari gi nearest entrance exam NWE da Kasar Sribar Awang Laikai dagi Wai Lamjing ba Singana Assam State ki oina makok thongna mai pakrakle mahak handakta sebana laukiba metric parikha dasu advanced maths ta chama phangkiba kaloinana general maths dasu letter lauki Emmanuel English Higher Secondary School Poilapul dagi tamkiba Wai Lamjing ba Singha Kasar Sribar Awang Laikai dagi Yumnam Ranabir amadi Yumnam Ongbi Kunita gi machanupa halne mahak pu tambi takpi pada achopa thodang lobi ki ba oja singi maphamda lamjing bagi imung manungi maike dagi thakachaba phongdorakte Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Mitei Irol Iek Loina Silon Apun Balup Assam Milal Gilamjing Makhada Mitei Mek Tambaki Thorom Ngarang Ima Self Help Group Paskandina Sinduna Haudokre Thorom gi Haudokpada Seram Herajit Luching Pural Milal Amadi I Binod Singna Fita Kaktuna Amadi Maira Chukatuna Thorom Haudok Biki Thorom Aduda President Oina Laisram Premananda Chief Guest Oina Seram Herajit Sarukjaki Thorom gi Haudok Piraduna Ingudam Binod na Haikibada Mitei Mek Tambasi Aikhoigi Tamdaba Yadrabai Thodangni Haiki
Seram Herajitna haikebada aikoigi lon amasung mayek chawkhatnanaba honaba haibasi isa isagi achoba thodangni Assam Sarkar na lon amasung mayek masak khangbirakpasi aikoigi laibak phabani aduna aikoi pumnamakna angamba thakta hainanaba honaminasi haiki Thaurumaduda Ima Self-Help Group ki President Premolata Devi Renubala Devi Maifa ki Secretary General Tampak Mayum Salauddin na chingba sarujaki aduga Mitei Mayek Diploma Course Baskandi Center asigi oina class Jungi ahanba chayoldagi hauragani aduna registration tawbinaba nengsinglakli Chahi khudingi leptana pangthokpagum ngarang kalen gi thanil thagol se numit salai punsipum tekhaw sangbi gi sanamhi sanglen Lakhipur khunauda ibudo pakhangbagi chenghongbagi thoram yek taret ki phiran chingkhatuna senbung yeiduna mapung phana pangthokre arapa amadi anakpa lamdamdagi lakhiba mioi kayana ibudo pakhangbagi phambalda chengkhatuna punsi changjal nijaki loinana laimarel lining thogi mitamda heilai katnakhi thoramasida mioi kaya sumingkhai launakhi irat piba Lanchen ba miteina thauramgi mapung oiba thaupubi haina salai punsipam tekau sangbi sanamhe sanglen Lakhipur khonogi Joint and Publicity Secretary Ajit Khomjinba Pao amada khangalakte Me thagi chaiset kunhumdoi ngarang Kalen thagi tara mangani panba thanil yaifaraba koruk sangol sen numit asida malemgi apunba meitei lining lupki sayonba khuman ge lamjing lamtak makhada maru loisang jorakul sonai kasara masung lupasigi masa loisang sing dulapsara langka hojai amarjan karbi anglong jiri amadi Kanglaipak masa loisang singda lupasigi thomi sinpang loisingna ibudau pakhangbagi khuya khada athil pot amasung haikat lekat damjaduna komonasigi cheng hongbagi thoram pangthokre thoram asida malem asida leiriba meitei gi jek salai da pokchariba singi damak nungai yaipeba thoni jabaga loinana Kanglaipak ta ngasi phawbada leptana chatharagliba kanglupki irang asida thawaina pontha pikraba singbu mapugi nakta ingna chikna leirunaba amasung ayangba matamda irang asi loisinduna tangdu leitaba leibak kama oinanaba ibudo pakhamgi maphamdagi khwai meyamna nijaki Guru G. Gorokishore Sharma Padmasri gi mapan suba nonga kumon amasung mari suba Guru Gorokishore Sharma Padmasri Memorial Lecture 2024 Iril Bungdalaiba Huyen Lalong Manipur Thangta Association gi sangleda Association asina silangtuna megi tangkuni thoida pangthokre Memorial Lecture adu Ministry of Culture Government of India gi Eastern Zone Cultural Center gi Board of Governors ki member Buddha Chingthamna Salan gi mahi thangten gi liklamda Sintak Purel Guru Gorokishore Sharma gi mutnai draba khongul haiba sida paper makubna nainaduna pathoki thauramatuda Manipur University gi culture gi deputy registrar amasung director CDC na mai tangbalda chair lobiki saknai raba nat sankirtan literature amasung culture gi saknai raba mioi Syamchan Sharma Salam Santibala Loitongbam Brajamohon Maibam Rajendra amasung Ima Khol gi founder president Dr. Rajkumar Gunachandra na chingba mioi kayana sarujaki Chatliba thasigi tangtara teretagi All Jiribam Sports Association AJS in Sinduna Jiribam Higher Secondary School ki sanapungda Team Kunithoina sarukjaduna sanariba ahanba Mazarun Bibi Memorial Senior Futsal Tournament 2024 gingarang sanakiba ahanba matcha UPC na KYC bu goal taruk amada maithiba piki anisuba match tana Sinlon Bina FCK New Alipur bu goal mapan sunoda thoiki Match sing adu Aziz Haider Prem Kumar amadi Gerson na conduct obiki panbayai tournament asi Jiribam ki MLA oiriba Muhammad Asabuddin amadi mahaki machil manau singna makhoi gi leikhitraba mama Mazarun Bibi ki mingda kachaba tournament ni District Kang Association Jiribam na sinduna Jiribam gi babu parada leiba Lamlen Community Hall kam Kangsangda Team Nipa na sarukjaduna Tramathoi suba Asangbam Lakiton Devi Memorial Mix Kang Tournament 2024 haunobi matungina Dibong GP ki Pradhan RK Nobinsana na chief guest oituna ngarang haudokre ngarang gi ahanba match ta SAYC bina
LEC Ebu Panjal Nipan Mangada Maithiba Piki tournament asigi ngasi nungtil pung amatapa matamda Ichel Club ka SAYC Ega Sanagani Audokpagi Thoramda ngarang Dibong GP ki Pradhan R.K. Nobinsana District Kang Association Jiribam ki President N. Joy Chandra Singh Amadi Donor Asangman Biren Singh All Jiribam Sports Association ki President M. Brajakanta Singh na Mathang Sidna Chief Guest President Donor Amadi Guest of Honor Oina Sarujaki L. Ranjit Kumar na referee aduga Atom Ibotona scorer oibiki Kang tournament asi Asangman Biren Amadi Mahaki Machil Manaw Singh na Makoi gi Laikitrapa Mabok Lakhiton gi Mingda Kachaba tournament ni Kanganjaba ama Healthcare amadi Paramedical Science da University Grants Commission na Sakanglaba Chahi amagi Diploma Chahi anigi Advanced Diploma aduga Chahi ahumgi Bachelor of Vocation Course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silcharda practical topagi kudong chaba su thanjari akupa maroli damak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu natraga mobile number 939573245 da pau phaunabiu Nungairaba Pao Kasar Pulertolda Holistic Therapy Center ama hangdukjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Aroibada maroiba pau amukhanna Ahanba R.K. Madhurjajit Thangta Trophy 2024 South Barak Complex Binakanti Kasar dangarang dagi haukre Neris Entrance Exam NWE da Wailamjing bana Assam State ki oina makok thongna mai paklakle Milal gi lamjing makhada mitei mek tamba Ima Self Help Group Baskantina Sinduna Hodokre Guruji Gorkishore Sharma Padmasri gi Mapan Suba Nonga Common Pangthokre amasung Taramatoi Suba Sangwam Lakhiton Devi Memorial Mix Kang Tournament 2024 Jiribam da Hokre Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare